ꯉꯥꯡꯗꯅꯗ ꯂꯥꯛꯏꯅꯦ ꯑꯁ ꯉꯝꯃꯣꯏꯗꯍꯦ ꯉꯥꯡꯅꯕꯒ ꯆꯤꯟꯗꯤꯅꯦ ꯃꯆꯥ ꯂꯧꯏ ꯃꯇꯝ ꯃꯥꯡꯉꯦ ꯑꯩ ꯊꯕꯛ ꯊꯦꯡꯉꯦ ꯆꯠꯂꯒꯦ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯍꯦ ꯅꯪꯗ ꯂꯨꯍꯣꯡꯈ꯭ꯔꯒꯅꯦ ꯏꯃꯥꯁꯦ ꯋꯥꯏ ꯑꯃ ꯁꯪꯒꯗꯧꯔꯤꯕꯅꯦ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥꯁꯦ ꯉꯥꯏꯍꯥꯛꯇ ꯀꯣꯛꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯒꯦꯀꯣ ꯑꯣꯏꯗ ꯑꯩꯈꯣꯏ ꯑꯗꯨꯅꯦ ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯀꯌꯥ ꯍꯩꯇꯦꯕ ꯑꯗꯨꯅ ꯅꯣꯏꯅ ꯋꯥꯈꯟ ꯇꯥꯔꯣꯏꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯡꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯣ ꯅꯤꯡꯁꯤꯡ ꯅꯪꯒꯤꯁꯨ ꯄꯥꯎ ꯑꯃ ꯇꯥꯏꯀꯣ ꯑꯦ ꯀꯩ ꯄꯥꯎꯅꯣ ꯑꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯁꯦꯝꯕ ꯂꯣꯏꯔꯦꯅ ꯄꯥꯎ ꯄꯤꯔꯛꯄ ꯑꯗꯨꯅ ꯋꯥꯛꯁꯣꯞ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯝꯒꯦꯔꯥ ꯑꯗꯨꯒꯤꯕꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤꯅꯦ ꯈꯪꯂꯛꯑꯝꯕ ꯆꯠꯅꯗꯤ ꯅꯪꯒꯤ ꯀꯣꯐꯤꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯆꯪꯉꯨꯁꯦ ꯐꯝ ꯁꯤꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯦ ꯀꯩꯗꯧꯔꯒꯦ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯌꯣ ꯌꯥꯗ꯭ꯔꯣ ꯃꯈꯥꯗ ꯀꯨꯝꯊꯔꯤꯗꯨꯕꯨ ꯅꯪꯒꯤ ꯈꯣꯡꯗ ꯅꯥꯗꯕ꯭ꯔꯥꯕ ꯌꯥꯝ ꯂꯦꯡꯈꯣꯠꯄꯁꯨ ꯌꯥꯗꯕꯅꯤꯀꯣ ꯐꯥꯔꯦꯁ ꯑꯣꯏꯒꯦꯌꯦ ꯐꯥꯔꯦꯁ ꯑꯗꯨꯒꯤꯅꯦ ꯆꯥꯛꯈꯨꯝꯗ ꯂꯥꯛꯏꯕ ꯐꯥꯔꯦꯁ ꯑꯣꯏꯕ ꯐ꯭ꯔꯦꯁ ꯈꯣꯏꯗꯤ ꯆꯥꯛꯈꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯔꯦꯕꯁꯦ ꯏꯪ ꯏꯪ ꯂꯥꯎꯅ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯅꯩꯗꯨꯕꯣ ꯅꯣꯏꯁꯤꯗꯤꯕ ꯅꯨꯡꯁꯤ ꯑꯗꯨꯗꯤ ꯄ꯭ꯂꯦꯠꯇꯣ ꯄꯤꯔꯣ ꯑꯉꯥꯡ ꯅꯤꯡꯁꯤꯡꯁꯤꯕꯨ ꯅꯨꯡꯁꯤ ꯀꯧꯕ꯭ꯔꯣ ꯌꯨꯝꯗ ꯏꯃꯥ ꯍꯣꯏꯅ ꯀꯧꯕꯅꯤꯗ ꯑꯗꯨꯗ ꯀꯧꯕ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯀꯧꯕꯅꯤꯗ ꯑꯩꯁꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯅꯨꯡꯁꯤꯗꯅ ꯇꯣꯉꯥꯟꯕꯤ ꯀꯧꯒꯗꯕꯅꯤ ꯅꯪꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗ ꯍꯦꯟꯗꯣꯛꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯌꯥꯒ ꯍꯦꯟꯒꯠꯂꯗꯅ ꯉꯁꯤ ꯅꯪ ꯁꯤꯅꯤ ꯅꯪ ꯁꯦ ꯆꯥꯕ ꯍꯧꯔꯁꯦ ꯐꯔꯦ 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 ꯑꯩꯒꯤꯗꯤ ꯆꯥꯃꯁꯁꯦ ꯈꯔ ꯆꯥꯎꯅ ꯄꯨꯊꯣꯔꯛꯑꯗꯤ ꯐꯗꯧꯕ ꯑꯣ ꯑꯅꯤꯅ ꯑꯣꯏꯅ ꯇꯧꯔꯣ ꯁꯤꯗꯤ ꯆꯥꯃꯁ ꯅꯠꯇꯦꯅꯤ ꯌꯥꯏ ꯑꯩ ꯇꯧꯔꯒꯦ ꯆꯥꯔꯁꯦ ꯑꯣꯟꯊꯣꯛꯅ ꯀꯪꯒ꯭ꯔꯦ ꯑꯣꯏꯕ ꯆꯅꯞ ꯆꯅꯞ ꯂꯥꯎꯗꯅ ꯅꯨꯡꯁꯤ ꯅꯪꯁꯨ ꯆꯥꯍꯧꯔꯁꯤ ꯂꯥꯛꯑꯣꯗꯅ ꯌꯥꯔꯅꯤꯌꯦ ꯑꯩꯗꯤ ꯀꯣꯐꯤꯁꯦ ꯈꯇꯪ ꯊꯛꯑꯒꯦ ꯐꯔꯦ ꯐꯔꯦ ꯃꯁꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯀꯌꯥꯝ ꯁꯣꯛꯀꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯦ ꯁꯦ ꯀꯌꯥꯝ ꯁꯣꯛꯀꯦ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯗꯕ ꯇꯧꯁꯦ चलो चलो पूछे चलो खड़ा थोड़ा चलो ꯑꯦ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯄꯒꯅꯨ ꯆꯠꯂꯣ 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 ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕ ꯍꯦꯟꯃꯜꯂꯤ ꯃꯔꯝ ꯆꯠꯇꯨꯅꯅꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯝ ꯆꯠꯇꯦ ꯁꯂꯥꯏ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪ ꯈꯔ ꯂꯥꯟꯒꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯀꯞꯀꯗꯕ ꯅꯠꯇꯦ ꯑꯩ ꯉꯁꯤꯗꯒꯤ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯃꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕꯤꯒꯤ ꯃꯇꯧ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ